ngasi numida waram phongkhiba tungan manipuri sifong singdigi maroibi i pausing myamna thamjigi ahanbada kanglai pakki maira news tagi lokhosaraga PLA gi Lanmi ahum Myanmar manungda Nongmeina Kaptuna Hatlamle aina thingraba Manipur gi Lalhoulup RPF PLA gi Lanmi ahum Manipur ga yumthangnariba Myanmar gi onjia gi mafam amada Nongmeina Kaptuna Hatlamle hari pausi isina thajaba yaba mafam digi phangba paugi source matung inadi Myanmar da sangja pham lauduna leidiba PLA gi Lanmi ni haiba mi ahum gi asibok sang singadu ngarang numidang phangkhibani hari atopa paugi source ki matung inadi laikhidraba mi ahum adu Myanmar gi onjia da leiba Lalhoulup adugi tactical headquarter ga naknaba lambi amadagi PLA B gi kangbuna ngarang nungthil pung mari rom taba matamna phaduna pukhraba matungda Nongmeina Kaptuna Hatlamle hari sabsana khangma ngamdriba pausna makha taribadi laikhidraba PLA gi Lanmi ni hariba mi ahum adu kenbo bite ani da satlingaida KLA B gi kangbuna phaduna pokhibani laikhidraba sing adu phaduna pokhiba matamna masada khulai singsu loina ki hari amaramda laikhidraba PLA gi Lanmi ni hariba sing adu Thobal district ki Yaripokdagi Sanjeev Moredagi Lucky amadi Wangkhaidagi ayangba oiramba yai haina thajanari asibak sangsing haujuk phawbi oina Myanmar authority gi makedigi khusinarakpa leithri pauksi esina More police station thawdo osigi matangna hangma matamdadi thawdo odu thokli habigi pawdi tab lairi adubu Myanmar gi makedigi haujuk phawbi oina official oiba pawdi pirakpa leithri hadi atopa pawamadana miyoiba amana siraba matungda mit donate tawbu yai mathang sahidagi Manipur dasu cornea store topfam leiragani Dr. Bikram miyoiba amana siraba matungda masagi mit adu donate tawbu yai haibisi miyamda khanganabagi panamda National Health Mission Manipur na sinduna kuntragatre suba National Eye Donation Fortnight Awareness Cum Painting Competition asi sinmani lakadari bisay sida Manipur dasu cornea store topfam leigani haibigi thajaba leiri haina National Program for Controls of Blindness and Visual Empowerment NPCBN's BHI gi Senior Nursing Officer Dr. Bikram Singhana Fungdokre wapam singasi NPCBN's BHI na National Health Mission na sinduna ngasi lamphel da leiba Indian Medical Association imagi holda pangthokiba kuntragatre sub National Eye Donation Fortnight Awareness Campaigning Competition hawdokpi thoromda makna fungdokibani Dr. Bikram na makata na fungdokibadi mi amana siraba matungda mitlem na dan tawgi yai habi hiramasigi matangda miyamda hena mamutana khanganabigi pandamda painting competition asijo pangthokpani Manipur gi oina mid donate tawkiba mioi amata leithri aduba haujikti hayengwai siraba matungna mid donate tawjage haibana hakya leiri hospital cornea retrievals program hawdoktuna hospital singna makhoigi team thamlaga mi sibu yorakpa matamna khudakta counseling piduna cornea lauragani loinana lakadori besay sida lamda masida cornea store topfam leiragani haibigi thajaba leiri hainasu makna fongdoki tongan school gi mahairoi sani rom na saruk yadana pangthokiba painting competition aduda makok mathang takrba mahairoi singna selamadi certificate piduna pongning thawatki thawramadu health services ki director Dr. K Shasikumar health services public health ki additional director Y Gopal Krishna Manipur gi saisakpa K Bobin amadi NPCBN's BHI gi senior nursing officer Dr. Bikram Singha khoisnamna president members goina saruk yakhi chwaidi atopa pawamadana laingangna startup ki senpham lupa crore samada hengatle matam amadadi paisa sizinaba haitabana Manipur sakhotabi state ama oina lairamani chief minister matam amadadi paisa sizinaba haitabana Manipur sakhotabi state ama oina lairamani Manipur laingangna startup hawdokhiba si lupa crore kuntrani adu haujikti Manipur gi hawolakliba naharol singi senthok lambi mapung phana lehanana lupa crore samada pandam thamle mamangda Manipura tourist lakpagi sang nemlambada haujikti lepa leitana tourist singna lakningba state ama haibadu oire haina chief minister N Birena ngarang Manipur Society for Skill Development sinduna pangthokiba certificate genthokpagi thoramda phongdokre COVID-19 gi matamda mapalamda thabak tawduna leiruba miyoi kya maramda Manipurda halaklaba matungda makoida sinpham amamam piba ngamnabigi pandamda ngarang KBH philanthropy 5 sinduna khabam lamkhai mantri pukhida pangthokiba certificate distribution ceremony de saruk yakhiba miyoi kayara certificate sing chief minister na khusinaki
Set Minister na makata na fongdokibadi Manipur lengakna startup hawdokhiba si lupa crore kuntrada pandam thamlaga hawkibani haujikti lamdam sigi tungi yumburel oigadoriba hagolagriba naharul singi senthok lambi mapung phana leinaba lupa crore samade henganaba pandam thamle masi mamangna mapana thabak tawduna leiruba COVID ki matamdigi mayumda leiraba aikhoigi thabak phangdaba thabakti shuningbana harol singi damakta yengduna state budget ta hauji startup ki oina lupa crore samade hengale maduna lamdam sigi miyamna matam mamal sel gi belu aniesi phajana khangna thabak tawrabadi Manipur miyamasi malemda khwaidi ki sokot bahai badoigani maduna karigumba hiram amada train tawriba amadi train loiraba trainee singbu aina ngamkhai leitena thagali aduga skill development da thawa yauna thabak toriba official sing to thaganingi asumna mari lainaba singna thamoi sengna thabak tawdrabadi aikhoigi economy si self stand tawba ngamloi skill development asi khwaidigi marueba mani maduna school amadi college da skill development gi curriculum hapna ba lengak na thorang tawraiki ngarangi thawra maduda preside tokiba skill labors employments and Entrepreneurship ki Minister Hais Dingona Fundokibadi Lamdamasigi Naha Kayana Mapalam the Laiduna Tuan ba sinpham kaya paiduna Lairuba kaya COVID-19 pandemic ki matam the Manipur halaktuna Laiba mayam adugidamak skill development training asi pangtokpani makoina sinpham amamam paiduna sinthok lambi lehen bahai bigi pandamda philanthropy manga si akhadana sinduna pangtokpani Manipur si center tangduna ta laibana state ama haibadu oiri maduna lamdam sigi setmilona fagat hanba honabada aikhogi naharol singna asoba thaudang lohonningi haina sufungdokiyadi atopa paw madana mo Jiriban railway track ta nupagi asibak sang mafangle ngase yuk Jiriban railway station gi golart hall amadi paitol gi manungsana leiba railway track ta nupagi asibak sang mafangle asibak sang si Jiriban police ki kangbuna lokhatlaba matung ngasi numit jungba matung pung 12 minute yang khairom tabada Jiribam gi Ningsing khul lairiba hospital gi mokta thamkhre Jiribam police ta gi phangwa paw gi matung ina de asibak sang asi Jiribam hospital gi mokta thamlaba matung la laikhidraba miyoi sigi mayam bane haba miyoi ma Jiribam hospital la lakthuna asiba siga masak maming talakhi paw sina hai laikhidraba miyoi sigi maming Thangolun Singson say kungamari apok laikhidraba let khohau Singson kawi Tamelong district ki Tauksem sub division gi manungsana Paitol the Guinea had a lake drabasiki mayamba, Minland, Singson, say Kuntraga Matoina, Saktakibani, Loinana Asibok Sangasi, Mung Manungi, Mioishin, Loction Cray, Hiramasiga Mari Lenana, Karigoma case, Mat Lokot Pitana Vasu, Imung Manungi, Mioishin, Mari Lenaba, Jiribam Police Station da, Haisa Credi. Atopapa Madana, Laishram Basantaki, Bone Marrow, Transplant, Taunabiki Lupa Lak Amagi, Tang Bankre. Bone marrow transport taunabagi dama hausi Mumbai gi Tata Memorial Hospital laying duna lairiba Bisnupur district gi Nambol Kendra gi manungsana khas hanjanbam ward number 3 dagi Laisram Basanta se kun go humdoi gi damakta sel gi tengbang oina ngasi youth model club amadi youth unions club khas hanjanbam makha lekai ne lupa lak amagi senpham tengbang khre tengbang senpham singasi youth model club ki secretary L Zatesor amadi Youth Unions Club ki President amadi atai club anigi thaupu businga loinana Laisram Basantagi mayumna setuna makke apokpi Laisram ongbi ebesara kusinaki senpam asi kusinaki baga loinana Youth Model Club ki Secretary L Zatesor na fungdokibada Bone marrow transport awgudriba Laisram Basantagi punsi kannana bagi damakta Manipur lenga ki Minister N Beren atai cabinet minister sing MLA sing loinana Manipur miyamna angama selgi mateng pangbidon angang si kanbiyo haijaraki Housing Mumbai gi Tata Memorial Hospital laying dun lairiba Laisram Basantagi apokpina phongdokibadi Manipur da lairiba miyamna su maki masagi punsi pu kanbina ba honabada angama mateng pangbiu haina mamitagi mapitan haijaki loinana khas hanjinbam da lairiba club anina masagi damakta yam level polla amagi sanpham tengbang birakki damakta su ngamkhai leitana thagatpa phongdokhi atopa faw madanamo nishagi mayukta miyam gi khongsat chatkre Mayai Kaba Nisagi Mayuk to set Pamiam Kongsat Ama All Kaksing Kuno United Clubs Organization Akuko na Sinduna Ngarang Numidang Pungtara Makaitigi Kaksing Kuno gi Akoi Bida Sakre Kongsat Adura Kaksing Kuno gi Akoi Bida Mayai Kaba Nisagi Pulam Sing Yuan Bamadi Sava Tingna Bagi Ahan Bakongtanga Magoina Sin Kibamiam gi Kongsat Adu Akuko gi President Mayang Lambam Kumar Zit Maiti Hemadi Kaksing Kuno Municipal Council gi Han gi Chairperson Kumaksap Laimadevi Anina Kaksing Kuno Bazar gi Lamtaki
खुनाई असिदा मयाई काब निशाना ngasiगी mirol piri besaitheng asimak kaksin khunau hairiba iramdam asida chauna mami tari masina tungi yumi oirakadaba naha sing sahi nauriba naha rol sing khaktada natana mayum makai palaba lamdam sigi mamal yamlaba naha rol kaya mayai kaba nisagi ipakta iraknabagi sang nomonomagi hengalakli हाइरिबा फिबम असिदा असुमक लैब तारबदि आइखोगी तुंगी मिरोल सिंग असि सुम जारब युम्बी गाक्तो ओइहौरगनि हाइनसु अकुकोगी प्रेसिडेंट मयांगलंबम कुमारजना फोंदोखि मांगना हाइ तुंगी युम्बुरेल ओइगदौरिबा लमदम सिगी नारोल सिंगी पुंसी कलहौबा हाइबिसदा युम्फम ओइरगा निसागी मयुक्ता सत्पा मियामगी खोंगसत असि अकुकोना सिनमनि मकाताना कक्सिंग खुनौगी अकोइबदा मयाई काब निसागी पोलम सिंगबु योनबमदि सारिबा पुनमकी मथक्ता अकुकोना अकनबा मियेंग संगबा हौरगनि स्वाइखि Makasa thrakpoina to papamana Prime Minister Modi gi mapok kumon ga mari lainana khoirambal kaithel sit sengkhre tinjang kaijang dabu khunai ama CMC hairabadi luna na leiba mathok tai sarda lambi sarak luna na thamba haibi sakhat khunai ama gi asengba masak takmani tinjang kaijang dabu khunai ama CMC hairabadi luna na leiba mathok tai haina BJP Manipur Pradesh ki President S Sarda Devi na phungdokre Wapam singasi Bharat ki Prime Minister Narendra Modi gi sei humdragan te shubama pokumon thoram ngarang degi Bharat sinba thungna hawdokhiba seba pakhawara gi sabam oina ngasi nini sanba numita BJP Central District na sinduna khoirambal kaithel da pangthokpa sit chengmagi thoram da lusingkhiba BJP Manipur Pradesh ki President Sarda Devi na phungdokhibani sit chengba du da BJP ki Manipur amasung BJP Central District ki karyakata singyauna pangthokhiba thoram du go madi lainana e Sarda na hai Cleanliness drive sigi maroiba pandamdi lamdam asi luna na thamduna tinjang kaijang daba khunayama sangbat pai bisini nomunomugi kai tharak liba mausa gi khalasi kanmadang asigi mirol asina kari tabu yabagi haibromda maion silasi mangna hai khoirambal kaithelasi lamdam sigi sakyen mingseni kaithelasi gi akoibida mafam saduna amorakai hondopana kaithelasi gi masak thinabagi masa amoire अकोइबदा लैरिबा मियाम अमदि काइथेल फामलिबिसिंगना अमोट अकाय मफम साना फोंदोकपियु काइथेल असि लुनाना थंबदा पुना थौदांग लौमिनसे हेबो वाफमसु मांगना फोंदोखि ngase yo anganbadagi hauna BJP gi thaumisingna saruk gyaduna sit sembagi thaba asi mai paanu sataki Prime Minister gi mapok kumon ga mari lainana sewa pakhawadagi thauramasi mathang October ani fawu satagani thauramasi gi manungsana hayeng Manipur gi tungan district singda BJP Manipur Pradesh na sinduna free health care amasu pangthokani haidi amaromdana SBI na kaksing khunauda anaba branch ama hangdonaba recommend tawre MP lesem sana jawba kaksing district ki manungsana lairiba kaksing khunau college ki campus ta state Bank of India SBI gi anaba branch ama hangdonaba Rajya Sabha gi MP ningthau lesem sana jawban handakta SBI gi chairman na taksin graba matungda SBI gi makai gi kaksing khunau gi area da bank asi gi anaba branch ama hangdonaba recommend tawkre haidi Hiramasiga mari lainana SBI gi Chief General's Manager Arvind Kumar Singana khuyek piba sirol ama MP ni thola sema sana jawbra tharaktuna khangalakle SBI gi Chief General's Manager na tharakiba sirol aduda Manipur gi Kaksing district bank branch taragam thulai madudi SBI gi ahum amasum consumer service point yangkhai ga mapalai masigi manung de SBI gi taraga nipani haiba wafam thamladuna state levels banks committee SLBC gi oiba mifama makumza English singaniga kungani thogi me kunga tarukta phamlaba matung kumza English singaniga kunga mathogi December amada review meeting ama pangthoktuna Kaksing Khunau Municipal Council da branch ama hangdona ba Kanara bank da taksin kibani hairi sirol aduna makhatana hai Kaksing Khunau College ki campus da SBI gi anaba branch ama hangdona ba MP ning thawla sem sana jawna thamlaki buwa phamadu gi matungina aikhoina SLBC gi convener ama oina Kanara Bank loinana yingsilagani loinana anaba branch hangdokpugi thabak thoram sing athubu matamda paikhatna basu makoida haijaragani haidi atopa pawmanamo Andaman and Nicobar Island haikaleka tamkhre museum amasum guest house hanaba lampi bina basu Andaman lengak ta taksinkre committee preservations committee of Deported Manipuri war heroes in Andaman and Nicobar Island gi miyoi taruk na saba mute kambuama Port Blair da satuna hawkibu kumza English singama samapan marfuga mathogi Anglo Manipur landa lanpha oina lairakpa gi damak island asida awa ana khangkraba iningthau Kulasandra ga loinana lebak ningba ipa ipusing gi mafamda langban gi haikaleka tamkhre hairiba khongchat asi committee asigi president Oza Tombagi lusing makhada
RK Sanahanbi Tongbram Syam Khaba W Luang Lima K London amasum CIS Danesuri Susaryaki Kongsat asiga mari lainana committee asina kumja English singani taruktagi Andaman lengakta taknaduna lakliba goodwill state ta ipai pusingi mafamna hekal ekatamkhre ningsing buyai committee asina port player manungda leiba goodwill state ta square meter sani park sabu lamama matamdugi layoi khraba athabusingi museum amasum guest house amasana taknaduna lakhibani handaki kongsat asidasu Andaman lengaki mari lainaba department gi official sing unaduna tangai fadana port player manungda hariba lamasi soidana pibina batanaki loinana Andaman lengaki mari lainaba official sing satliba committee gi members singbu haraute am okhibaga loinana soidana Manipur miyam gi damakta taknariba lamasi pibirakani haibigi thajabusu thamki hari हाइरिबे लमसी फंगलबदी मणिपुर मियामना ममा लेबाकी दमकता ब्रिटिश की मेयकता लंथेंग नरमलगा लनफा ओइना अंडमान इथत असिदा अवाना ताखरब इपाय पुसिंगी मफमदा हैकल एकत तौनिंगबा इरैबाक्सा सिंगी दमकता खुदोंग सहालगनी हाइरि हेनसु पाउसना पलकली अतोपा पाव मदनमो गाड़ी हुरान बमा गाड़ी के कोनना कंबाइन फोर्स न फारे गाड़ी हुरान बने हैबा मियमा माना हुरालक गाड़ी के कोनना असम राइफल्स अमदी मणिपुर पुलिस की कंबाइन फोर्स न फारे फारबा मियदुगी ममिंग साइकोलेन हॉकीप से कुनगत्रु अपोपति एस ngam sai hawkip kawi palelgi molnom village tagini sohari amasum pawsna Imphal West district ki khuyatong pukriya sobu manaktagi Royal Enfield ama huran khre habigi pawma more police ta pirakpadigi thijinbagi thabak sa tharingai ngarang khudeng thabis che gate tagi miyedu gari ga konana phagat pangam khibani haidi atopa pawma dana you legalize oihalaga revenue laknabagi wafam khana khibasi yamna lebak thibani kada Manipur Legislative Assembly gi handaki nungju mifamda you legalize ohelaga revenue laknabagi wafam khana khibasi yamna lebak thibani haina Coalitions Against Drug and Alcohol kadagi President Hizam Priyo Kumar na phongdokre wafam asi kada lingkhat khibagi pangthokiba 13 suba foundation day gi thoramda lup asigi President Hizam Priyo Kumar na phongdokibani Imphal kunung mamangda leiba kadagi hot office ta pangthokiba thoramadda All Manipur Women's Social Reformation and Development Samas Nupi Samas ki President Ima Thoksum Ramni Amkil gi Advisor Khangembam Anandi UCM gi Vice President YK Diven Amadi JCILPS ki Co-Convener Warepam Second Yauna Masak Naiba Miyo Kyana Saryaki Foundation Day gi thoramadu kadagi President Hizam Priyo Kumar makhatana phongdokibadi lamdamasigi ima singna hawkiba kumja English singa masamapan humdraga mangari hawna ngasi phawba yu thingnabagi tuwan tuwan ma thodang kya lawduna lakli adubu matam gi pali belengak singna hiramasida interest laina support tawidaba maramna mapung phana phangmamde Excise Department na susapsaba thodang lawduna mamingkhaki oina leibigi mongda lairi lamdamsigi ima singa madi kadana tana lamdamsida yu thingbinaba Laitabaga sapmanare marak ta police na yu khara phabana mapung phana thingba ngamba oitholoi masi yamna lebak thiba mani pali belenga sichu yu legalize toraga revenue yamna laknabagi khak kok thadaraga lekre asiguma kaya sina maram oiga lamdam sigi inkhalak diba naha sing sai kharagi matungda kari phibam oirakani haiba tamang ngamdre haina su mangna phungdokhi makasa tharak poina memna tentak na thamjage Wamana hat na aduna phibam sokna leiriba el ingoda sana thanaba polamsing amadi siel gi tengbang pikre wakulon mana ba apunba wama khanglei pakna mamangda paring nai ne sathadun lakpigi manungsana lamdam sida leiriba miyam gi marakta awana khudong thiba taraba matamda mating pangbi saruga moina ngasi wama gi thomising are reiba puthokna duna Bisnupur district ki thinungai ward number 6 ta leiba Laisram Arun Kumar madi Laisram Sundari anigi masanupa Laisram ingosai kungani-pan mateng pangkre hena wamagi secretary publicity gi thaupuriba and Deveshwar maitai na press thokpa sirol amana haidi Lushilapui na manaba pauksidi atopa pawna YK College Wangjingi principal transport awu yaroi haiduna mahiroi singna khongjang sangsinkre Amawam Kumar College YK College Wangjingi principal Dr. S Geribu atopa college amada transport awu yaroi haiduna ngasi college asigi mahiroi sing akan makhongjang sangsinkre Khoisau naraba mahiroi sing aduna Manipur lenga ki Higher on Technical Education Department gi Commissioner na irai numite thokiba transfer order du yamna kana yaningdaba phongdokhiba loinana ngasidagi YK College ki administrative block amasum gate so lonsinduna college ta kanagumba mata changba yankidre transfer order kaktriba phab college thingzilagani haina mahiroi sing phongdorakli
ngasi numaijing gi suti oijarabas khoisaunaraba mairoi singaduna lenga ki order adubu kham thingna pen da bongdok tuna college campus to worker mi pam ki worker mi pam aduda revoke transfer order of our principals immediately transfer of principal go back new principal maram sadana principal transfer ta wiyaning academic atmosphere ke han bigano principal gi transfer order khudak ta handok piu haibana singba thaba plate card kya pai khari hauji ko nadi myam paw su matang sa lusin jarge ma su myam pun anau babde ngaminasi and thank you.